tamni dabo mabulan ng din namni pongtong tamni namni mabulan ng di iya haya hai mai taruni ayam hai ada seri dari masa baru pangthok na bagi macam lain macam ni orang itu nong lagi baru punya apa yang masih pangthok itu masih mau apa dia apa lalu itu sebab saya itu korong lagi Sing darah ni sing darah. Yani ba. Aceh pun orang mandi air bersih. Mandi imam mandi khadan lebat bunga masa lupa nongdalai pakeng bagi masa ibungo. Kuyu tumpuki matam dagi di kuak wena talaga kuak tan bahai bat orang masih pangtur kita. Anu masih meru wena leibak asigi sayi itu thok kata fatta pun masih laitung lena wer basu minat fatta hudi taur kata ba leibak kai kata ba kaya adagi di tunga ba awana ta kata ba lair ba singta seking pi kata ba leibak pun pergi wena kudung tiba thok kata ba pun masih ngak thok ba masih tan thok ba aduga marat tapna ingna tapna panbo leibak haibado weidana weidamakta nungdan lairang pakhang bai bedo tuna hogdo maga masa nupa khoyu topuki hatta tagdi ngasi bhawba amatta chithadana sahi bata lan manung bawda ngaiba abi khara laga sidai sida kwak tambi thabakse tuminna pangthokpa sahi taret kunta bawda tuminna adum pangthokki thabakse sahi bata kaidana adum satarpa aduma khawra mamakang